अहानबदे यamna maruiba update khara thamjage ukrul amasung kamjongda laiba Kukising Chana Thaknaba fangbang amdre mapansu sathokpa yadre pung 13 gi manungda athingba mayam asi lauthoktrabadi tangkul CSO gi mathakta akanba thabuk laukhot kani haina Kuki volunteers Eastern Zone na khanghalakli amasung ngarang ahing sarak phung litangda Kuki ga tangkul Naga singa nongmai amukap nakhre asokapan gi paulaite Imphal Jiribam lambi gi afong ba aronba check post sing dalupa chamanga pi daba truck driver sing detain tawduna thambire Kolen amasung ko Jimani gi marakta thokiba ambush ki thodok matungdagi Kuki in Manipur na total shutdown chatharakpadagi Imphal Dimapur lambida gari sing chathok chasen tawba yaraktaba khakki wafam natana May 3 2023 dagi hauna gari ayambana NH 37 Imphal Jiribam lambida chathok chasen tawraklingai gi Chairakta highway asigi Jiribam district headquarter railway station taba crossing lengang pokpi Makru kaimai kaifundai nungba noni new kaithal manbina chingbada laiba state force ki check post singna maram chadana pochai purakpa truck singdagi lupa chamanga laure karigumba senfam asi pi dragana gari sing detain tawduna thamle haina truck driver kharana wakalakli check post sing asigi manungda new kaithal manbi post singdadi lupa chahum chamri lawi aduga lengang pokpidana lupa lising ama fawba lawi haina wakalakli irang laktringai matamdadi check post singna mamingtagi oina sel kharadamak laurambani adubu hojikti lupa chamanga pi drabadi chatpa yaroi haiduna detain tawba yawrakli basi mari leinaba leingaki authority na miyeng changbiu haina so appeal tawrakli Maram chadana hengalakliba demographic change yengsinaba center na high level committee semkhre leiba sida logi wangmada changsilakliba infiltration amadi tongan ba factor kayana maram oiraga maram chadana hengalakliba demographic change asi yengsinaba India lengang na high level committee ama semle haina home minister Amisana phongdokre wafam asing asi home minister Amisana ma ke official social media X account ki khudhangda phongdokhibani maduda ain kaina changsilakliba infiltration amadi atopa tongan ba hiram kayana maram chadana hengalakliba demographic change asina maram oiraga leiba asida hojik amadi tungi laibakta challenges kaya mayoknari amadi mayoknagadari hari leiba asida thengnariba unnatural demographic change asi thengnanabagi damak haukiba chahi 2025 ki August 15 da Prime Minister Narendra Modi na high level committee ama linglagani haina lauthoki Prime Minister High level committee ama linglagani haina lauthoki Prime Minister Narendra Modi na miyam da pikiba thajaba adugi matung ina maram chadana hengalakliba demographic change asi thengnanabagi damak India lengang na high level committee ama constitute tawre haina phongdurakli Nakal amarom da laiba sida thengnariba unnatural demographic change asi yengsinabagi damak India lengang na semkhraba high level committee asi retired Justice Prabhakar Naulekar na chairman oigadari aduga laiba asigi census commissioner ki panel member sing oriba Durga Shankar Mishra retired IAS Balaji Srivastava retired IPS amadi Dr. Samita Ravina committee asigi member oigani asida natana laiba asigi Ministry of Home Affairs ki joint secretary foreigner 1 na committee asigi member secretary oina thaudang pugani hairi US na Iran gi missile launch site kaya dalanda kre West Asia gi lan loisinaba wari sabada hiram kaya da yanaba purakpa ngamle amasung athuba matamda Strait of Hormuz hangdoklagani haina US President Donald Trump na phongdokiba laikrabasu lan loisinbagi mapung oiba wafam da yanaba purakpa ngamdringai US na ngasi Iran gi missile launch site sing amasung mine fomnaba thadorakpa hi kaya da landa kre US na chathakiba landa asi self defense strike ni haina US Central Command gi maikai digi phongdoraki Iran adi US ki thawong asi lan loisindana ba honaba amasung tangdu leitaba purakpagi matangda yanakiba wafam puthokduna peace deal ama khuyek pinedringai da khudong chaba loduna chatharakiba landani haina phongdoki mamang thagi nipan dagi thamlakiba US amasung Iran gi ceasefire asi nakal animang na thugaiduna lakhibaga loinana ngase US na kanba mongda landakiba asina ceasefire gi yanakiba wafam sing thugaiduna nakal animang na amukhana kanba mongda lan songnara kadra haibagi mipai bapongna rakhibaga loinana lan asi amung makha chatharaklagani ki badagi ngasi crude oil gi mamal hanadagi sarukhara hengalakhi hairi chairaksida US President Donald Trump na Abraham Accords ta West Asia gi Muslim na namna taba leibak sing khuyek pihanduna Israel da landa halakta naba lokhalakhiba khongthang adu Pakistan na Palestine issue palladuna yakhidre hairi CMBJ na IPS officer ahum suspend tawkre Press briefing imangoi na karem kathai na ba amasung yamna luba wathok amabu karisu leitana khanbagi mawong matau utkibagi damak Tamil Nadu gi CMBJ na senior IPS officer ahum khudakta suspend tawnaba order tawkre hairi wathok asi chahi tara surabi nupi macha amabu ref tawraga tamthina halambagi thogdok amari leinana press briefing ama pinabagi damak thoranglingai da Inspector General gi rank yauraba IPS officer gi asina camera mana mamangda nok kheduna amasung amana ama da fagi jugai tawnaduna leibagi matau ukibada natana mihat asina thamoi sokalaba mioi singna press briefing aduda saruk yaba lakhibabu
ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕꯒꯤ ꯃꯇꯧ ꯎꯠꯂꯤ ꯍꯥꯏꯕꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯁꯦꯅꯤꯌꯔ IPS ꯑꯣꯐꯤꯁꯔ ꯑꯍꯨꯝ ꯑꯗꯨꯅ ꯅꯣꯛꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯋꯨꯃꯦꯟ ꯔꯥꯏꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯔꯗꯨꯅ CM ꯕꯤꯖꯦꯅ ꯃꯈꯣꯏꯕꯨ ꯁꯁꯄꯦꯟ ꯇꯧꯅꯕ ꯑꯣꯔꯗꯔ ꯇꯧꯈꯤꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯂꯧꯈꯠꯍꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯐꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀ꯭ꯂꯥꯏꯃꯦꯠ ꯑꯃ ꯊꯝꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯐꯍꯟꯕ ꯆꯪꯏ꯫ ꯂꯝꯗꯝ ꯑꯁꯤꯕꯨ ꯑꯐꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀ꯭ꯂꯥꯏꯃꯦꯠ ꯑꯃ ꯂꯥꯛꯅꯕ ꯑꯃꯗꯤ ꯃꯁꯤꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯏꯟꯚꯦꯁꯠ ꯇꯧꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯍꯕ ꯑꯃ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯅꯤꯡꯊꯤꯅ ꯐꯍꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯇ꯭ꯔꯦꯗ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯖꯅ ꯁꯤꯟꯗꯨꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀꯣꯔꯤꯗꯣꯔ ꯑꯦꯟ ꯄ꯭ꯂꯒ ꯑꯦꯟ ꯄ꯭ꯂꯦ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯁ꯭ꯇꯦꯠ ꯔꯦꯗꯅꯦꯁ ꯐꯣꯔ ꯒ꯭ꯂꯣꯕꯦꯜ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯑꯦꯟड ꯁ꯭ꯇꯦꯠ ꯁꯤꯡꯒꯜ ꯋꯤꯟꯗꯣ ꯁꯤꯁꯇꯦꯝ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯋꯥꯔꯛꯁꯣꯞ ꯅꯣꯔꯠ AOCꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯚꯦꯁꯇꯔꯁꯤꯡꯅ ꯑꯐꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ, ꯁ꯭ꯀꯤꯜ, ꯃꯦꯟꯄꯥꯋꯔ, ꯂꯣꯖꯤꯁꯇꯤꯛꯁ ꯑꯃꯗꯤ ꯂꯦꯡꯗꯕ ꯄꯣꯂꯤꯁꯤ ꯂꯩꯕ ꯄꯥꯝꯅꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗꯒꯤ ꯁꯟꯗꯣꯔꯛꯄ ꯇ꯭ꯔꯦꯗ ꯔꯨꯠ ꯀꯌꯥ ꯁꯝꯅꯅ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡ ꯇ꯭ꯔꯦꯗ ꯍꯕ ꯑꯃ ꯂꯩꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯕꯁꯨ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯇꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯕ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯔꯁꯤꯡꯗ ꯆꯥꯎꯅ ꯅꯤꯡꯍꯟꯅꯕ ꯄꯣꯛꯍꯜꯂꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯗꯤꯁꯅꯦꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯇ꯭ꯔꯦꯗ ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤꯖ ꯑꯅꯨꯔꯥꯒ ꯕꯥꯖꯄꯥꯏ ꯑꯃꯗꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯃꯛꯀꯤ ꯗꯤꯔꯦꯛꯇꯔ ꯍꯥꯟꯅꯅ ꯀꯥꯃꯩꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯁ꯭ꯀꯨꯜ ꯕꯁꯇ ꯇ꯭ꯔꯦꯟꯅ ꯊꯣꯝꯖꯤꯟꯕꯗ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯔꯦ꯫ ꯕꯦꯜꯖꯤꯌꯝꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯐ꯭ꯂꯥꯟꯗꯔꯁ ꯔꯤꯖꯟꯒꯤ ꯂꯦꯚꯦꯜ ꯀ꯭ꯔꯣꯁꯤꯡ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯉꯥꯡꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯕꯁ ꯑꯃꯗ ꯇ꯭ꯔꯦꯟꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 4 ꯁꯤꯈ꯭ꯔꯦ꯫ ꯕꯦꯜꯖꯤꯌꯝꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯂꯥꯛꯈꯤꯕ ꯑꯉꯥꯡ 2, ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 1 ꯁꯤꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯖꯤꯟꯒꯅꯤ, ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯕꯦꯜꯖꯤꯌꯝ ꯂꯩꯉꯥꯛꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯦꯜꯖꯤꯌꯝ ꯑꯁꯤ ꯌꯨꯔꯣꯞ ꯈꯛꯇ ꯅꯠꯇꯅ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯐ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯔꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯇꯩꯒꯤ ꯏꯔꯥꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯉꯩ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯏꯔꯥꯡ ꯊꯣꯔꯛꯂꯤ꯫ ꯑꯣꯀꯦꯟ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩꯒꯤ ꯏꯔꯥꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯨꯀꯤ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯔꯛꯂꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯦ꯫ ꯅꯥꯒꯥ ꯑꯃꯗꯤ ꯀꯨꯀꯤꯒꯤ ꯃꯤꯆꯝꯁꯤꯡ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯅꯔꯦ꯫ ꯏꯔꯥꯡꯁꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯁꯦꯟꯇꯔꯒꯤ BJP ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯁꯦꯛꯃꯥꯏ ACꯒꯤ BCCꯒꯤ ꯃꯦꯝꯕꯔꯁꯨ ꯑꯣꯏꯔꯤꯕ MPCCꯒꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯦꯌꯔꯃꯦꯟ ꯑꯌꯥꯡꯕꯝ ꯑꯣꯀꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯒꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ AICC ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯏꯟꯗꯤꯌꯥ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯃꯤꯇꯤꯡ ꯑꯣꯐ DCC ꯆꯦꯌꯔꯄꯔꯁꯟ SC ꯗꯤꯄꯥꯔꯠꯃꯦꯟꯠ ꯁꯥꯎꯗꯔꯟ ꯁ꯭ꯇꯦꯠꯁꯀꯤ ꯃꯤꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯄꯥꯎꯗꯝꯂꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝꯗꯨ AICCꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯑꯣꯏꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯆꯦꯌꯔ ꯂꯧꯈꯤ ꯑꯃꯗꯤ AICCꯒꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯦꯌꯔꯃꯦꯟ ꯔꯥꯖꯦꯟꯗ꯭ꯔ ꯄꯥꯜ ꯒꯧꯇꯝ ꯑꯃꯗꯤ ꯑꯇꯩ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖय ꯚीम जय संविधान जय कांग्रेस ꯍꯥꯏꯕ ꯈꯣꯜꯂꯥꯎꯗ AICCꯅ ꯆꯠꯊꯔꯛꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ SC ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯅꯦꯁꯅꯦꯜ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯅꯤꯄꯨꯔ, ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁ, ꯑꯁꯥꯝ, ꯇ꯭ꯔꯤꯄꯨꯔꯥ, ꯒꯣꯋꯥ, ꯀꯔꯅꯥꯇꯀꯥ, ꯀꯦꯔꯂꯥ, ꯃꯍꯥꯔꯥꯁꯇ꯭ꯔ, ꯑꯣꯔꯤꯁꯥ, ꯋꯦꯁꯠ ꯕꯦꯡꯒꯜ, ꯇꯦꯂꯪꯒꯥꯅꯥ ꯑꯃꯗꯤ ꯄꯟꯖꯥꯕꯅꯆꯤꯡꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯆꯦꯌꯔꯃꯦꯟꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ US ꯗꯤꯜꯗ ꯏꯔꯥꯟꯅ $24 ꯕꯤꯂꯤꯌꯟ ꯒꯤ ꯐ꯭ꯔꯣꯖꯟ ꯑꯦꯁꯦꯠꯁ ꯊꯥꯗꯣꯛꯂꯛꯅꯕ ꯗꯤꯃꯥꯟꯗ ꯇꯧꯔꯤ꯫ ꯔꯤꯄꯣꯔꯠ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯃꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯐ꯭ꯔꯣꯖꯟ ꯑꯦꯁꯦꯠꯁꯤꯡꯗ $24 ꯕꯤꯂꯤꯌꯟ ꯔꯣꯝ ꯊꯥꯗꯣꯛꯍꯜꯂꯛꯅꯕ ꯇꯦꯍꯔꯥꯟꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯔꯁꯤꯡꯗ ꯗꯤꯃꯥꯟꯗ ꯇꯧꯔꯤ ꯍꯥꯏꯅ ꯉꯁꯤ ꯏꯔꯥꯅꯤꯌꯟ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯀꯣꯛ ꯊꯣꯡꯕ ꯏꯔꯥꯅꯤꯌꯟ ꯗꯦꯂꯤꯒꯦꯁꯟ ꯑꯃ ꯀꯇꯥꯔꯗ ꯂꯩꯈꯤꯕ ꯑꯃꯁꯨꯡ US ꯑꯃꯁꯨꯡ ꯏꯖꯔꯦꯜꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 28ꯗ ꯏꯔꯥꯟꯗ ꯅꯣꯡꯊꯛ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯕ ꯍꯧꯈꯤꯕ ꯂꯥꯟ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯇꯥꯡꯗ ꯗꯤꯜ ꯑꯃꯒꯤꯗꯃꯛ ꯄꯣꯏꯟꯠ 14ꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯇꯦꯍꯔꯥꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯇꯥꯁꯅꯤꯝ ꯅ꯭ꯌꯨꯁ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯐ꯭ꯔꯣꯖꯟ ꯑꯦꯁꯦꯠꯁꯤꯡ ꯅꯦꯒꯣꯁꯤꯌꯦꯁꯟꯁꯤꯡ ꯑꯗꯨ ꯆꯠꯊꯔꯛꯄ ꯃꯇꯝꯗ ꯊꯥꯗꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯄꯣꯏꯟꯠ 13ꯒꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯐꯝ ꯑꯁꯤ $24 ꯕꯤꯂꯤꯌꯟ ꯔꯣꯝ ꯑꯣꯏꯒꯅꯤ꯫ ꯄꯥꯔꯤ ꯍꯥꯏꯔꯤ꯫ ꯅꯦꯒꯣꯁꯤꯌꯦꯠ ꯇꯧꯔꯤꯕ ꯇꯤꯝ ꯑꯗꯨꯒ ꯅꯛꯅꯕ ꯃꯃꯤꯡ ꯄꯟꯗꯕ ꯂꯤꯈꯨꯟ ꯑꯃꯒꯤ ꯋꯥꯔꯣꯜ ꯄꯜꯂꯗꯨꯅ ꯇꯥꯁꯅꯤꯝꯅ ꯍꯥꯏꯈꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯂꯥꯎꯊꯣꯛꯂꯛꯄ ꯍꯧꯕꯗ ꯁꯦꯟꯐꯝ ꯑꯗꯨꯒꯤ ꯇꯪꯈꯥꯏ ꯑꯃ ꯐꯪꯂꯒꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯀꯣꯛ ꯊꯣꯡꯕ ꯅꯦꯒꯣꯁꯤꯌꯦꯇꯔ ꯃꯣꯍꯝꯃꯗ ꯕꯥꯒꯦꯔ ꯒꯥꯂꯤꯕꯥꯐꯅ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑब्ꯕꯥꯁ ꯑꯔꯥꯛꯆꯤ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯕꯦꯡꯛ ꯒꯚꯔꯅꯔ ꯑꯕꯗꯣ ꯅꯥꯁꯤꯔ
ꯍꯦꯃꯥꯇꯤꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯀꯇꯥꯔꯗ ꯊꯨꯡꯈꯤ꯫ ꯀꯇꯥꯔꯗ ꯒꯥꯂꯤꯕꯥꯐꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯐꯦꯖꯇ $12 ꯕꯤꯂꯤꯌꯟ ꯐꯪꯅꯕꯒꯤ ꯃꯦꯊꯗ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯗꯤꯃꯥꯟꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗꯅꯤ ꯍꯥꯏꯅ ꯇꯥꯁꯅꯤꯝꯅ ꯉꯁꯤ ꯍꯥꯏꯈꯤ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯏꯔꯥꯟꯒꯤ ꯐ꯭ꯔꯣꯖꯟ ꯑꯦꯁꯦꯠꯁꯤꯡ ꯑꯗꯨ $100 ꯕꯤꯂꯤꯌꯟ 100ꯗꯒꯤ 128 ꯐꯥꯎꯕꯒꯤ ꯃꯔꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯟꯗꯛꯇ ꯏꯔꯥꯅꯤꯌꯟ ꯃꯦꯗꯤꯌꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯑꯦꯁꯦꯠꯁꯤꯡ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯣꯐꯤꯁꯤꯌꯦꯜ ꯃꯁꯤꯡ ꯂꯩꯇ꯭ꯔꯤ꯫ ꯏꯔꯥꯟꯗ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯑꯃꯦꯔꯤꯀꯥꯟ ꯁꯤꯇꯤꯖꯟ 5 ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ 2023ꯗ ꯁꯥꯎꯊ ꯀꯣꯔꯤꯌꯟ ꯕꯦꯡꯛꯁꯤꯡꯗ ꯂꯩꯕ ꯐ꯭ꯔꯣꯖꯟ ꯏꯔꯥꯅꯤꯌꯟ ꯐꯟꯗ $6 ꯕꯤꯂꯤꯌꯟ ꯀꯇꯥꯔꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤ꯫